DMU University के maheiroi singna था सिगे मापंदे के चंगसिलखिबा खुथांग chara henbagi khongjang matam kharagi oina handokhre haina DMU SU के president irom dimochana phongdokre wafam singa se union SC के conference hall da pangthokhiba paumi singa unaba amada phongdokhibani mahakna makha taraduna university SC के maheiroi singna tongan ba demand kaya ga loinena changsilakhiba khongjang ase khara makai di mai pak pangamle darkar oiba teaching and non teaching staff sing hapadana tana VC khanaba notice thoklakpabu thagat pa phongdoklakhi amade Chai Humfudra Manga Henbagi Legacy Leraklaba College Asi University Onlakpadagi Maning Hantarakliba Asi Nauna Lakadoriba Teaching and Non-Teaching Staff Singna University Asi Hanagumna Amukhana Afaba Maming Chatpa Mahitam Pamama Oina Bahonabada Achowa Thogdang Lay Khanbaga Loinana Thabak Torakani Thaze Haina Phongdokhe Nakanamaromda maheiroi singna changsilakpa khongjang asibu khangbiduna maheiroi singi demand sing matam chana yengsinbiduna thabakta onthok pibagi damak Manipur ge governor amadi university asige chancellor su oiriba anusuya oikebu maheiroi singna ikai khumnaba amade thagatpa phongdoklakpa galoinana chief minister education minister commissioner amadi Manipur amadi university asige register na chingba atai official singbo union asige maikai dege thagatpa phongdorakle khongjang asi changsilingai matamda khongjang loi singbo soida ngamdana ba yengsin bikiba students union sing university asige alumni association amade oza sing club police department ke officials amade thangmai ban ge ima maira pai bi singbo su thagat pa phongdok paganatana khongjang asi bo thangmai ban ima panthoi bi community hall da pangthok pagi ayaba pikiba committee member singbo su thagat pa phongdok lakhe Matam sana intervene tawiduna ngasi watna laiba minister controller finance officer sing deja sana university ng level tawiduna matam sana intervene tawiduna yam thuna aido pi halaga awat pasin se haphala pudi namta edamu hanna hanna kai kunna bochari namuna kai kunna bochari doshilakada akoina hajani masi yidana manjuri university Saya kaya sih dari universiti walau pada di hona mani mengenai hal yang masih lagi Manipur bela, jadi makna hanya cuma lagi mana. Aina, lah pada universiti sih memang nanti sih staff sih macam dah, bukan tentang terjadi macam di universiti sih satu sih berarti jaga itu terjadi macam ni. Namun lagi pada universiti sih memang nanti sih staff sih na universiti sih memang dah jangsin macam dah, hanya di belajar memang 75 years lama. 75 year legacy le ma ko le sa si bu ma na sang sin na bagi damakta ko ko gi aso bu thogdang le ya se tham jake ma ko gi dedication na ko ya ma thabak taw bi raga ma ro ba dana university si gi mi chat asi na kun na mi tu na ma na sang sin na ga ko na mi na si ha na si